Krungzere ISTV News Bank tabiri ba punamuk po taram noksere hoje hanbada muroi pau lobise District Consumers Dispute Redressal Forum ge President khanbada aran ba tawrabadi ain ge ba thabak lokhat kani haina ambagi President khaidem manina haikre amade Social Welfare Department ge soiba leibana employees singe tha tara ni thogi tolof piba ngamdabani leptana khongjang sanction khigani haire hoje pau sandro mu pijre Consumer Dispute Redressal Forum ge President ahunge from law na pangtho ke ba interview da selection committee na recommend tawduna sarkar da langat kraba mioi sing khanbagi mota nauna muk Consumers Affairs Food and Public Distribution na President ahunge from law na ba notice thok padigi wathok warik liba sigi matang da All Manipur Bar Association ge President Khaidem Manina ISTV News ka unabada wafum ka phungtro le watho sigi matang da ma na haikibada selection committee na khan kraba mioi bu setna ba yaro haibasi sarkar ge aran ba thangni hiramasi matang da minister amadi angam athok singna khangna sanaba mi lownaba amadi corruption tongnaba honarak labadi ain yoiba thabak lokhat kani haike department na pamba jogusang na pamba mantri na singna pamba adumba mioi matik sadaba mioi purgau digi puto ga hapna ba natraga prasad charaga hapna na bi potase male anu masi tawroi damne ba masih aina cu yaroi ain di menteng lor pada masih yaroi la mengi mari lama authority na simba ara na wi chanya thumja tawna bi lambi pi bugum thokpa masih tawdana ba aina warning tawjali appeal tawjali aduga bribery tawreraga menteri gi mari mata khangna chana ba natraga chowsangi adu mi poda do madu toksu tokon thokte tawramoyan chu khali tawram bataragadi madu khoi yaroi strongly manda challenge tawne both legally and me am the exposed to Amaronda Consumers Club Manipur ge Secretary Purnachandra na phongdorokpada Consumers singi hak phangnana ba khona gadoriba District Consumers Dispute Redressal Forum ge President khanbada Minister ge khusabi khanaba khona raklabadi Consumers singna masagi hak sabsana phangmangamloi hana recommend tawkraba mioi singa se lamasida hana experience leiraba ngaktani Selection Committee na khankiba mkhoi ahumak adumak President ohenaba sarkana thabak pakhat kadabani haina phongdorokle hana almost अकोई सिलेक्शन कमिटी हम सिना खंगा खबमी सो अबु नौना कट थलगा अनोबा मु हाकन हाइबसिदि अकोई मथुंग हुक्तबा गवर्नमेंट गी निंगांनि कद तोबा मथुंग तरक थबक खिदा कोइना तोकदा थबक सिंजे अनदर लरुक कदे प्रोसेसर सुमाना तोबा हाइना लेति पायबा याम डिग्निटी लेना नामना मसागी ऑन इंटरेस्ट नतबा पब्लिक इंटरेस्ट Masagi frequently put on the public na kari hari public kari pamige se magoi pare sarkar se public ko lokta ga asing ma sum bayamne kayani experience lewa long experience lewa habita adum ma misakuna asina umje khalen jani habita Manipur Sarkar ge Social Welfare Department na matam ge utilization certificate amadi atai mari leina batabak sing faikhat hogdabana ICDS commerciary singi tha tarani thogi talaf pi thok ngamdabani tha tarani thogi tolof pi thok triba fawa makhal kya ge khongjang sangsilgani haina All Manipur ICDS Employee Union ge Secretary as Nivara Nina Paumisina phongdokre ngasi Social Welfare Department ge head office ta pangthok pa wakat mi phongamri leina na pangthok pa paugi mi pham amada mana wafam asi phongdokhibani halata Minister Mirabaina tha manga gi tolof pithok na ba honari haibasi yabangam loi phangdokhe State government na piga daba 10% si khoi gi daka roiba amount tu sudabana maram moidana khoi gi center dagi pesa se yamna watna thadok pidai aduna first installment ka second installment ka si punchal laga 26 crore 66 lakhs 57,000 si ekoi second installment roxi masigi fund list obigi ekoi copy phangjare du hai riba si asengna di for the year 2013-14 gi pasena second installment onda bibi rakani hai riba si thamada ekoi gi staff singi salary ne anganwadi worker and helper singi honorarium punna akoi madam respected minister na so hai bi kre 6.11 crores daka 11 lakhs se ado 6 point haraga crores se ado daka oibani aduna masidi tha manga dilai aduna tha taruki ne na pire ga be sa se tha manga dilai na tha mari khang kona ba adu ba amount ni
ngasi chathaki ba wakna mifam aduda ICDS project ki makhada leiba CDPO supervisor UDC amadi ate staff sing na sarga ki karmasari sing awaba yengbiraga sang naina tolof pithopiu athuba matamda tha tara nithoi ki tolof phangan biu state na fi gadaba tolof ki sada tara asi shuna pi dabana center gi share se hantana phanglabra haibi gi singnaba lei haiba wafam nevarani na phangdoki state na puthokadaba senfam asi shudana state ki budget ta hapasi yaningde center gi di share pi dun lakli adu department gi mari leinaba singna matam chana thabak paikhat tabadagi asigumba khudong thiba se nangmani phangdoke utilization certificate si matam chana thabi dabana maram oidana matam chana khoigi phanji laktaba masina khoigi si yoroko matam da yamna thengba giving yam pi ba digi yamna matam manghan ba khoida yamna awaba ma thengda je adon higher authority na kitang section biraga matam chana utilization certificate thabi na ba khoigi union gi makai dagi request tawjari Science Teachers Forum Manipurna Rashtriya Vigyan evam Prodogiki Sanchar Parisad DST Government of India amasung Department of Science and Technology Government of Manipur ga khusam naduna Kumathoi suba National Children's Science Congress kamari leinana nomigoi start level workshop ama DM College ta pangthokre Haukiba Jun Taramapalda Yaripok Sangam Dabidagi Mahuri Nupi Masa ama ref tawgi thokdo kamari leinana mala leba sing athuba matamda thidoktuna ain gi oiba matik saba serak pigani haiduna Manipur gi DGP na thajab pirakpabo Andro Kendro gi MLA TS Sang Kumar na thagat phangdokre ngasi MLA sigi quarter da pawmi sing unaba ma Sang Kumar na makha taraduna thokdo du da senai haiba Itosa LS Rafiz Ahmad po JC amadi Mahuri Luf kaya ga loinana ngasi police ta sinakre thokdo asigi DGP na investigating team amal linkatuna thuba matamda mala leba sing thidokna ba khonagani haibase thagat ningai ni matung tarakbadasu thodo asiga mari leinana senaba sing police na phaba lakpa matamda JSM di praja singna cooperation pigani hainasu MLA na thajaba pikhe police department na haiba sumba mala mi sing thidokpada koi mo sing no mi sing koi pick up to ke haira bakanta JSA amadi sansan mayam amadi khungangi praja mayam amadi ai samang na koina madu cooperation pigani aduga seida mara leiba meeting du tasengna police na thirakpa meeting da group yaroga de koina madu mara le ne logone hai meeting du koina su police na anytime la pada phaba la pada koida koina su cooperation pigani hayo sansam ma cooperation pigani Amaramda ngarangi thogdo adugi matangda MSF Thawal District Committee ki President Mahitafna Pausi Singh amadi ISTV News ta Thawal SDPO haikibadu Yaripoki SDPO haigedabni hainasu sengdorakle Manipur ki boxer Mary Kom ki punsi wari ga mari leinena puthokadoriba film da Mary Kom ki saktam langgadoribi actor Priyanka Chopra ngarang Imphal da thunglaraba matungda ngasi Pawmi Singa Hotel Classic ta unakre film asi sangnaraba Sanjay Lila Bansalina puthokadabani amadi direction na Umang Kumar na pigadabani Imphal ki khongset asigi matangda Pawmi Singa hangba wahang ki pakhumda Priyanka Chopra na film asi boxer amaga mari leinaba maramna mahaksu akanba sajel tawduna honaba tangai fade film asi Imphal amadi Bharat ki atei mafam sing da namgani film asida lamdam asigi film actor sing yaugani yauroi haibasi hojik fawge di sabsana khamangamdri film asi Manipur gi praja singna yamna pamnaba film am oigani haibagi asepa thajabalai fangdokhe We just came here on research purposes, that's all. I will have to become a boxer. There's still so much that we have to put in through the film, and I think it's very early to make decisions and conjunctures on what the story is about. It is going to be based on a part of her life, a very important part of her life. Langol gi Kombere Ketel Manata Leba Langol Clinic Mamangda Ngasiu Anganbada Sinus hand grenade Amalayramle Police ki bomb expert laktuna Aswangam Yaudana Lokatkre Sinkham Pai Thawina Pauche Krada Populars Front of India Manipur State na communal riot thoknaba singanu hairkiba wahi adumak Popular Front of India na haksin lawi hairi Popular Front of India na communal oibiyaba thabak thorom amata tawkibalite haina khanglakle Handak nong khara takiba duda nauria pakhanglakpa kendragi manung senbalang thawal left ki low lingba loiraba low pari satrat lom ising thumjin khre hariba mafam singasi ngasi kendragi MLA RK Anand IFC digi executive engineer Ranbir amadi official kya galoina satune yengsin khre MLA RK Anand na khongsat aduga mari leina haikibada nong khara hek tabaga Waisel maril digi pathoraktuna labuk singga ising thumjin bagi thogdo yamna toina thogle Waisel maril ase kendra manga ki ising sithapamni Waisel maril ase
सरकारना क्यारक सेंगबा अमदि प्रोजेक्ट साधना सेमनना होटनरी वाइसेल मरिलगी इसिंग इमाई वांगबना इसिंग थुमजिन खबा लबुक सिंग असिदगी इसिंग सिथनबा होटनबदा खुदोंग सादबा कया मायोकनरी वाइसेल मरिलगी दमकता तुंग कोइना चनगदबा मेजर प्रोजेक्ट अमा पाइखटबा दरकार ओइरे इसिंग हंथखरबा मतुंगदा डिपार्टमेंट की माइकैदगी करी तौबा याबग हाइबदु यंगसिनगनी मसिदा मियामना मतेंग पांगबियु हाइखे नोंग खंगनि ख नोंग ताबदा सी फिल्म से उतारगदी कंटिन्यूअसली मॉनसून लाखनी था मनी नोंग सुतारखनी अदाइददी करी करम मोंग लाखदगी हाइबसी एडवांस होइना हाइगद्रा मसी असेसमेंट अमा रिव्यू तो चंग याय दा कोई ngasi ai lakpani मेजर प्लान पॉलिसी मा हाइगद्रा मरुइना कोई के हाइटारे मास्टर प्लान मा तौरगा मसे फॉर ऑल टाइम टू कम मसी कोई परमानेंट ओइबा पॉलिसी मा तौरगदी सी मसी प्रजा सिंग थेनरी बाई केंद्र नतना के सामथुंग द सगुन मनना नंबोल द वैनाम द ने वांगोइ द थेनरी म्याम से कोखरु मानदे नसी मुरुब पाउ अमुकन पिजरे डिस्ट्रिक्ट कंज्यूमर्स डिस्प्यूट रिड्रेसल फोरम के प्रेसिडेंट खनबदा आरानबा तौरबदी आइन गोइबा थबक लोखटकनी हाइना अंबा के प्रेसिडेंट खाइदेम बनिना हाइख्रे अमदी सोशल वेलफेयर डिपार्टमेंट की असोइबा लेबना एम्प्लॉय सिंगे था तारा निथोय के तोलफ पीबा ngamdabani लेपतना खोंजंग संगसन खिगनी हाइरे ISTV न्यूज़ में ताबिरबा पुनो पो अमुकना खरमजरे